Image Bangda Ming Tabiri Basimbo Kurunzari, Nasi Maruba Pau Pizari. MPSC exam day talkie bagi PIL Mataragani. Kakjing Sengrong the Nauna Saba, Union Baptist Church Gate, Sangani, Shuri from the Katopaki from Pato Crate. Loinana Rasdani Express may Sabra Crate. Pamuchakana Bizari. Hayang MPSC exam pangthok tanaba High Court na kanghalakpada exam asida saruk yagadaba Manipurgi wangmada leiba mahiroi singda awaba mayok na hale haina Segrapam Brat Manina Pangmising da Fundokre Manipur Press Club the Pangthok Papawi Mifam Amada Ratnamanina Makata Hai Manipur Public Service Commission MPSC na loba exam chahi asigi megi chiseta pangthok da ba exam asibu hanjin na yaithok tuna leiba haibasi laibak thibani exam asida mahiroi lising kun trana saruk yana bahotna bada lupa karor ani ahumgi mathata mahiroi singda mamlebani MPSC exam asi hanadagi hauna ani ahumlak yaithok tuna lagliba asida yaningda phongdok tuna Manipur gi wangmada leiriba mahiroi pumbana PIL amasu tharagani hakto happy gano koi pibio ade matung da juma si mohana repeat to bigano ade akoi na victim je koi na kato iba ade moina ma soina sum soiba system de sum moina soiba sum thokta ba karam gana sum thor koi ne da koi khande adu accountability su fix to bio adu aina mosa read itare sum to jare aina musa anna jo aite ko masi mata ade masi nei na koi ne me anda thamdani Ngasi Megi Taramathoi Malemgi Mafam Kayadasu World Migratory Birthday Thorom Pangthokna riba numit asida nongmagi oiba environment awareness game ama nonegi Longmai Bazar Community Hall da Forest Wildlife and Water Conservation haiba hiram da pangthokre thoromdu da Longmai Nature Club ki President Jekiel Damai Secretary Jangdai Kamai DFO Soil and Water Conservation Sailam Hawkip amasung RFO Soil Conservation and Munal Maitaina Tires Tapamki. Thorongi Warol Piratana Sailam Hawkip DFO Soil and Water Conservation Division 2 na haikibada Hauzik Ekoi Kudina Kangmina Badarkar Oiribasi Hauziki Oiriba Environment Challenging Asini Amadi Environment Crisis Asi Kangmina Duna Katopogalwena Environment Kananaba Ekoi Puna Tabak Dominarasi Haiki. RFO Soil Conservation and Munal Maitain Haikibada Tungi Mirolda Asengba Amadi Afaba Environment Amasinaram Bahaibasi Hauziki Mirol Ekoi Daitani Adubu Masi Ekoina Nasi Mutagi Pangtok Paho Dragadi Hayeng Haibududi Hena Tentaba Makoiragani Maramaduna Maru Eba Environment Day Sing May Kunitoi International Biodiversity Day June 5 Environment Day Amadi October Kunmari World Climate Day Nachingba Numising Lakpada Ekoi Kuding Amadi Mipung Kuding Kangaduna Saru Yaminaduna Environment Kananaba Jackson Minaba Darkar Oi Haiki Kakjing Sengrong Manakta Nongna Saba Union Baptist Church ki Sanglen ngasi Ishori Mufamda Katopagi Thorom Pangthokre Church adugi Pastor Reverend Navakeshwar Marangthem na Church dedication gi Thorom adu lokatki Tungan ba mafam kayadagi lakpa yauna charakna miyoi chahumrom tinkiba dedication service ki mapung oiba sakdamdi Ishorbu thagatpagi isai sakpa choreography utpa amadi Bible dagi wahai pathoktuna nainabana oigi anoba sanglen adu sabada charakna lupa lak yang kai mathoirom changki hari thorom loiselakpada chaklen amasu chaminaki Yungi later Lairabana Maram Oduna Imagicha Hotel da Yoksenduna Imungi Matim su Panglaki later Lairaba Imunda Poglubana Tuition Amata Tarakide Ozasing School da Takpirakiba Sing Adutabu Kangna Bahona Duna Laki Haina Kosem Loba Class 3 Ki Kamas Stream da Mangasuba Position Tarakibi Dizi High Secondary School Gi Mahiroi Punimana Funduraki Punima Moirangthem Thawa District ki Khangabok Maisnam Laikai dagi Moirangthem Surchan amasung Moirangthem Ombi Jamuna anigi machanupi ahalni Punima gi makhada manaunupi amaga mopwa amaga lairi laibak thibadi Punima gi apokpa Surchan de Punima na class 2 tamlakpa matamda laibak thiba thongdok amadagi laikidre hairi
Mapa laikhidraba matungdagi ngasi fawba Purnimagi mamana macasingbu awa ana thidana mi amamam oinaba hotnaraki. Macasing asitabu farabadi khanduna Imphal chatuna migi hotel da thabak yauraki amadi embroidery na chingba yauromlaba matung hauzikna lekaida leiba migi lam machet amada hotel macha ama saduna cha pura yolaga macasing semnaba hotnahori. Purnima hai commerce stream da mahakna mangasuba tarakle haiba asi TG oza amana phone tawduna hairakpada yamna haraubaga loinana mahakna hotnajarakpagi saruk kharadi mai pakle haina khanjai haiki. Purnima class 2 fawba government ki school da mahai tamlaki class 3 dagi 5 fawbana private school amada tamlaki adumakbo apopa mapa laikhidabana maram oiduna private school da mahai tamba ngamdabadagi Khangapok High School da makhatana mahai tamnaba honaki adubu Khangapok da laiba New Public Higher Secondary School gi matamdugi oza Ajit Kumarna kana honabiduna school asigi oza singna lena school asida mahai tamhanbiki hairaduna class 7 dagi 10 fawbadi New Public Higher Secondary School asida rank 1 da laktuna makhatana lena tamaki hairki Hona badang ngamdaba laite aduna isana isabu thajaba amaga loinana khangba kanduna honarabadi punsida mai pakpa ama oiba ngamgani haina tungda horokleba mahiroisingda paujal piraduna kanagumba amana mai paklaba matam khaktada organization sing amadi lengakna pukmin thawat pibagi mahutta miyoi aduna mai paktringai pakna mo nazariba lambi aduda hena pukmin thawat haninbagi apambasu phungdoraki I ne school tamok ting class 12 phok dai tuition lam ta tamjarakte class 12 tai maths ki foundation course am khakti tamjare eduga accountancy gi foundation course am tamye adu suma pung pha dana dum tamang ngam khidai taseng ai tuition am ta tamjarakte ai ga pam bagi oina di ai si mapal da college am da bcom messenger ga charter accountant oining bari apam di lai adu ai imung manung gi phibam awa ba si yenga ga ingam moi khanjaraga dem college ta makha ta bcom si tamjaraga banking line changa imungi mateng jam thuna pangna hona jagen khanje khang bakana honarabdi punsida mai pak ngangani haijaningi kana guma satra oigara mi ama oina mai pak matamda da increase bibiba masigi mahutta mai pak tngai mamangda mana honarakpa lambi do hena increase bibiba mateng pangbiba do ohani Yaripok Universal College ki mama mapasing unaba amadi harau taramna opagi thorom pangtokna college asigi thoidok hendokna mai paklaba mahiroisingbo khudol biduna pukning thawat bagi thorom amangasi college asigi library hoda pangtokre thorom aduda wangkem gram panchayat ki pradhan M Jalal Khana athoiba mithum Yaripok Universal College ki management committee ki secretary Kaisam Gunamani na thorom mapu executive member ki Sanat Hoiba Sharma College adugi administrator L. Bijoy Kumar, Principal Dr. K.H. Buddhachandra Madi, Manipur College Kalchingi Associate Professor Dr. T. Kunjeswarna Akhanaba Mithung Lensing Oina Saruyaki. Akhang ahe kayana Mairoisinggi tungi career ki dama oza sing amadi mapamama guardian singa afaba mari thamba tangai fadaba lei amasung periodically I pau phaunaba sumaru oi. Tungi punsida mai pakpa miyoi ama oinabagi dama Mairoisingna matamgi mamal khangna Matam Fazana Sizanabagi Hainabi Tamba Amadi, Laripo Bababu Odasu, Tabak Amat Tawada, Machakaina, Mamutana, Mayek Sengna Tarutana, Taunaba, Honagadabani Haibo from Sing Pundolaki. Hada Haidokiba Kosemgi Class 2 examination Aduda, Science Stream da Puna Mahiroik Nipunipan exam Tabada, First Division da Tarataru, Second Division da Kuntra, Aduga, Third Division da Ani Pass, Tawduna Chada, 100 Pass Tauraki. Ngarang Imphal City ki manung chanba BT Road ki makha thangba sarukta laiba khomop yonba dukan amagi mathak thangba building kin tharak padagi miyoi ama sikhiba adu Korel tak upper dagini hojik na Langol game village ta laiba setro sumlaikong kong kauba amani khangba ngamle Laikhidraba sumlaikong asi rims ki mokta postmortem tawraduna minister TH Shyam Kumar amadi dukan mapuga wari sanaduna yanamba purapadagi asibakchang rims moktagi imung manungi miyoi singna lokre sarkari maikidagi pangba yaba mateng pangani haikre laibak thiba tawdokta Laikhidraba sumlaikong kong hayeng mahaki pokna phamlamdam oiriba Korel tak upper da puduna lairon chalagani hairi Tawdo asigi matangda mari leinabasingna ningkhai khraba dukan asiga thangnaba dukan sing ariba oibra natraga quality oidrabra haibadugi inquiry tawnaba dukan sing thonglon senduna athingba thamkre hairi
ngasi More Police ki IB da Tenopal District Police amadi Tenopal District Transport Officer in charge ani na senduna More Town manungda cheliba auto rickshaw amadi two wheeler amasung atai gari singbo Indian number thahananaba More da laiba public leader sing amadi gari gi association singi oiba mifam ama pangthokre mifam aduda Tenopal District Transport Officer in charge thapa maring More gi addition SPKH Robinson SDPO Binoy Chongtham More Police ki OC Lekhoa Wi-Fi DTO gi staff sing More gi tungan ba loki luching basing amadi Imphal More lambida cheliba gari singi association singi mihut kaya na saru yaki mifam aduda More da Taunariba gari singda IND number thahanabagi matangda miyamda khanghananaba lakleba tang tara taruk tara taret amadi tara nipanda More Town manungda awareness program amaso pangthoklagani haina ASPKH Robinson na phongdoki Security ke achoba mai pakpa amoina Kamjong District ke border pillar 8 amasung 9 ge area dagi tara shiba paramilitary force amasung tara suba Assam Rifles ke apunba kambu amana haukiba tang mapan ge ayopong tara rom tabada tungan ba lalulup ahung ge kada taret yamloba kuchu khulai sing konana fare hari faraba kada sing adu pripa ke kadar manga KYKL ki ama amadi UNLF ki amani makoidagi 7.62 mm AK-56 rifle ama 7.62 mm assault rifle type 81 ama 9 mm ki pistol ama 7.62 mm AK ki maru humputara mapan 9 mm ki maru taruk Chinese hand grenade ahom lethot high explosive round ani detonator ahom AK amadi 9 mm pistol ge magazine amamni Faraba Miyosing amadi kulaising Imphal West District Police da Sinakre Junior Education Officer JDO Channel gi makhada leiba teaching amasung non teaching staff singi March amasung April 2019 gi talab pithopidana leire haina Channel District Teachers Association CDTA gi President LK Premsan Anana Paumishinga unaba amada phongdorakli LK Premsan Anana ngase kapching da leiba MSTV gi conference hall da pangthopa Paumishinga unaba aduda na makhatara dun hai JDO Channel gi makhada leizari ba ozasing ase phangzari ba tha ge apipa senpam khara phangzaba sina icha issue sing mahai masing tamhanba imung manungi makop mata puduna honazari bani ozasing ase handak pangthoki ba MP election gi training tawba amadi election duty su yamna ningthina pangthok chaki laibak thibadi talab sagadaba bill clerk na sem saba pungloi loikhrabasu JDO Channel na Mahaki Makada Lairiba Ozasing amadi nan teaching da March amasung April tha ani ase talab pithopidana phajenduna thambire mari lainariba lengaki makok thongba director amadi minister na akanum yengchangbiduna JDO Channel gi makhada lairiba Ozasing amadi nan teaching staff singi tha ani gi tolab numit nini humni ase gi manungda pithokhanbiyo karigumba Ozasing haijariba asida tabidrabadi makhan makha kaya gi khongjang changsilagani haina so phungdoki ngase paumishinga unaba aduda Channel District Teachers Association CDTA ge General Secretary L Moses amasung Executive Member M Joshua Saryaki Sakraba tha ani gi tolobese koi under JDO ki teacher koi se kainona bill clerk si na su phajana sem saduna mokoi preparation su loikre adubu kari gino akoi ki JDO sina akoi ki account da changhan bi da bagi maramaduna oyam na complaint to bi bagi maramaduna akoi press conference da lak sabani higher authority sing da pir taw jabani kari gumba nubit amani ki monong sida tolop CPB drabdi release to bi drabdi akoi teacher yam akoi na akan ba kaino akoi agitation ama tawgani haina Seloi nungmai chingda nongna sariba sanamahi ki achoba sanglen sanamahi ki yong lakliba tha June gi tang nipan inga gi manga nipan ba thangjanumita leba asegi iningthau bibare laisem basana jawba amadi Manipur gi Chief Minister N Birena sangaduna sanglen hongbogi thorom pangthoklagani haina ngasi Manipur Press Club ta pangmishinga unaba amada lainingthau sanamahi thogolop amadi Foundation for University of Sanamahi Culture gi wangangloi L Poireito na phongtokre
ꯃꯍꯥꯛꯅ ꯍꯥꯏ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡ ꯑꯁꯤ ꯍꯥꯟꯅꯗꯤ ꯆꯠꯂꯤꯕ ꯊꯥ ꯃꯦꯒꯤ ꯇꯥꯡ 13ꯇ ꯁꯪꯒꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯀꯥꯂꯦꯟ ꯊꯥ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯀꯌꯥ ꯐꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯒꯤ ꯏꯉꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯡ 9ꯗ ꯑꯣꯏꯅ ꯁꯪꯒꯥꯅꯕ ꯂꯦꯞꯆꯕꯅꯤ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯨꯃꯤꯠꯁꯤꯗ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯆꯠꯊꯕꯤꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯖꯨꯟꯒꯤ ꯇꯥꯡ 9 ꯏꯉꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯪꯂꯩ ꯕꯥꯔꯦꯜ ꯃꯩꯗꯤꯡꯉꯣ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯃꯛꯗꯤꯔꯦꯟ ꯑꯅꯤꯅ ꯃꯤꯌꯥꯝꯗ ꯍꯥꯡꯇꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯏꯁꯧ ꯇꯧꯅꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯡꯇꯣꯛꯄꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯁꯪꯒꯥꯕ ꯁꯪꯂꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯄꯂꯦꯜꯗ ꯂꯩꯕ ꯏꯕꯨꯙꯧ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯨꯙꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯕ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯆꯤꯡ ꯊꯣꯛꯄꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯆꯤꯡ ꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯂꯦꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯄꯂꯦꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯦꯡꯕ ꯂꯥꯛꯅꯈꯤ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯆꯤꯡ ꯊꯣꯛꯄꯒꯤ ꯁꯛꯇꯝ ꯈꯔ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ngasi numitung wa matung pung 12:35 rom chatpada diesel auto amana passenger puraga imphal dagi lamsang tamna chatpada lamsang da laiba oil pump mapada gari macha amaga thaina bada auto da mama ga loina duna tonglaga lakpa tha tare rongi nupi macha ama auto gi barda makok lesion badagi laikidre hairi laikidaba angang aduki maming ningthaujam osina apokpa ozen kawi Kongtrup Ching Laikai dagini auto adugi namana MN02B6828 ni Yum sabagi kusumal pige kauraga tamthina furaga thadurakli haina nachau awang laikai dagi Pukhrambam Nabakisho chahi kontrani thuina pendaba phongtokre Manipur Press Club ta pawmishinga unaba amada Nabakisho na hai Konjali Singanitara gi December thadagi hauduna thawal Nongangkhong Lai Haraufam Manaktagi Dr. Akoizam Bishorjit chahi nipumanga apokpa laikidraba Tumalogi mayum saba hokibani Yum saba loiraba matung kusumal lupa lak ama lesing nipu pithoknaba hairubada matam khara ngainaba Bishorjitna phungdoraki Yumbu Bishorjitna kusumal pithoraktabadagi thabak subada yawba sinmi kayana aibo asawbana mangwoinaraga thajadabagi mawong matau kaya ulakpadagi thabak suba aikoi pulap chatuna yumbu thiruba matamda phangkide Imanaba amana phungdorappadagi Bishorjit Rims ki quarter amada lotuna lairi haiba khangbana quarter da sinmisinga pulap chatluba matamda thatida oina tawbada natana hayaidaba miyoiba amana miyoiba amada ngangnadaba khonda kaya sisinarappadagi sinmisingi maraktagi thokliba thokdoksing asigi matangda social media da thagatkani hairubadagi Bishorjitna matam ama tharakibani Thasigi Chechat Mapanda Jenims Hospital gi main gate ki mayoknabada laiba Horizon Hospital gi nakalda changbayum amada Bishorjitna sinmi aniga punna chatminaki Mafam aduda hek changbaga Bishorjitna tahaidaba wahai wata kaya haiduna fuchaiba horaki yum adu police wireless ta thabak tawba ningthaujam Premchand gi yumni haina mahakna permission ga unaba aduda phongdoki Yum aduda makoi miyoi mangana fuzai badana tana sana yunai duna tahaidaba wahai wata kaya sizinaduna athiba khonda kaya thaduna namdana yupithaki numidang wairam pung mangadagi yum aduda pusinduna fuba yaba furaba matung aihaku ka amada pusinduna nupa oibagi ikai khumnaba pumba manghanbagum fubada sokiba asokpada famsing koknanaba fi thongdraba hakchangda hidak taiduna athengba hingi pung 12 makhairom tabada thadoraki Kana laitraba tolaba sinmini khanduna karisu tawba ngamloi matagum Bishorjit amadi mahaki khutpuna chatharakliba thawong asi suraga chajaba miyoi kayagi hingbagi hak matpaga pangkhakni maramaduna hirammasigi matangda mari lainabasingna miyeng changbiu haina miyangna mating nirakli
ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯃꯈꯥꯁꯤꯐꯥꯎꯕ ꯑꯩꯕꯨ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯉꯥꯡꯉꯁꯨ ꯑꯩ ꯅꯥꯀꯣꯡꯁꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯗꯦ ꯑꯁꯨꯃꯥꯏꯅ ꯂꯦꯕꯔ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯎꯁꯤꯠꯇꯧꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯤꯒꯠꯄꯤꯔꯒ ꯃꯈꯣꯏꯁꯨ ꯃꯔꯥꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ सरकार की मैम मिलें चंगी कोई कन्वीयो असुमाय तौर लेबर थबक सुनी भुवनेश्वर तमना चेंबा राजधानी एक्सप्रेस मई चागलक्रे पुंग 12 मिनिट यांखैरोम ताबदा ओडिशा की बालासिर अमसों सोरो रेलवे स्टेशन सिंगी मरक्ता थौदोक अदु थोखिबनी ट्रेन अदुदा तोंबा पैसेंजर अमतसु असोकपा यावखिदे हाइरी न्यू दिल्ली दगी भुवनेश्वर तमना लाकपा 22812 दान राजधानी एक्सप्रेस ट्रेन की पावर कार अदुदा मई चागलखिबनी ट्रेन अदुदा पावर पीरिबा पावर कार अदुगा अतै सरुक सिंगा समनाहनखिद्रे अदुगा मई अदु मुथखि हाइरी सेंजा थुमजा सेल चटनाहनखिदबा गुड्स एंड सर्विस टैक्स लौमी सिंग वाथोक अमदि थबक कन सुबदगी पुंग अहुम खक्तमक तुमले हाइबो वफम सिंगदा पीएम मोदी ना डिबेट तौफम थोई हाइना कांग्रेस प्रेसिडेंट राहुल गांधी ना हाइख्रे पीएम मोदी ना महाकु लनाय ओइना नुंगाइतबा लैरबजाला हाइबदु खलहली नुसीबना थलबा लेबा असिदा महाक्ति लनागी की तुगचबना थली पब्लिक फंक्शन गुंबदा महाकु नुसीबगा लोइना उनै महाकना करिगुमा रेस्पोंस तौबिद्रबसु ऐनदी इकाई खुमनना वारी साजै पीएम मोदी की वारी वताई साबगी हाइसिंगबा अदुगा कनानसु लंबा तौबो ngamloi चाही मंगागी ममांगदा नरेंद्र मोदी बु माइथीबा पीबा ngamloi हाइनकी मदुदा अखोई वांगांखिदे अखोइना पार्लियामेंटता लंथेंगनकी हौजिकती नरेंद्र माइ पाकनी हाइबसे कनानसु हाइड्रे कांग्रेस की ओइनदी मियामना पीबा राय अदुमक इनगनी बीजेपी आरएसएस अमदी प्रोग्रेसिव फोर्स सिंगा लांथेंगनरी हानगी प्राइम मिनिस्टर राजीव गांधी की मरमदा पीएम मोदी ना हाइकिबा वाफम की मतंगदा करी खले हाइन हंगबदा कांग्रेस प्रेसिडेंट असिना नरेंद्र मोदी ना ओइदबा कया संतोकली हाइकी अरोइबदा मरोइबा पाव महना पिजरी एमपीएससी एग्जाम लेथोखिबगी पीआईएल अमा थारगनी कक्चिंग सेंग्रोंगदा नौना साबा यूनियन बैप्टिस्ट चर्च की संगलेनेश्वरी मफमदा कथोपगी थरम पाक्थोखरे लोइनना राजधानी एक्सप्रेस मई चागलक्रे ngasi ki damakta di pawdam matang sida lojere miyeng tabiri basingko amukana khurumjari